Lakhipuronline putoksaba me ki tang kuntra mathoi thangja numit ki Khomjinba Pao tabirase ahanbada maroi Pao assam gi mafam da nongmanini asida nong kanna chubana maram oiraga miyam gi punsida akaiba pire jila 13 da red alert lauthokre arambam chandramohan gi voice of the year haina mingthonba video album release tawkre Islam dharma gi maroi bathauram Idul Azha Assam dasu June gi tang 8 ta pangthok lagane Jiribam gi imalu BLF na ahum suba general body gi mipam pangthokre amasung Supreme Court na NEET PG lising ani ga kunmanga gi parikha shift ama khakta da pangthok na bakhangan kre Hojik mapungoi ba pau tabirase Bangap Sagar dagi haurakiba kumgi nong na maram oiraga Assam Manipur jauna awang nungpoki mafam singda ngasi nongmanini asida akan manong churakpa na maram oiraga miyam gi punsida akaiba pire Barak Tampak yauna Assam gi tongan ba jila singda haukiba pungkun marida nong kanna chubana akutpa mafam sing ising tungsinduna khusem gi ising ichang mayok na kre Rajya gi State Disaster Response Force ki miyoi singna rubber boards ki thaurang tawduna thamki Nong leptana chubana Brahmaputra Barak turel na chingbagi ising imai hengalak pathengnare oiragliba phibam asida meeting thamlaga Guwahati metro gi mahisang sing ngasi suti lauthokre Mukhyamantri Dr. Himanta Biswa Sarma na Dispurda ngarang pangthokiba pawgi mifam amada Kamrup metro amasung Kamrup jila gi government employees sing ngasi akhanaba suti oiragane haina lauthokpasu leikre phibam asina maram oiraga cachar Dimahasau Hailakandi Kamrup metro Kamrup Karbi Anglong amasung Sri Bhumi jila da Chexel Thaurang lokan amasu mahakna phongdokhi Silchar shahar gi Link Road Das Colony Panchayat Road Bibikananda Road na chingbagi lambi singda ising na thumjinkhre Cachar Hailakandi amasung Sri Bhumi ga loinana Rajya sigi jila 13 da ainga saloisangna red alert lauthokre Manipuri Theatre Center Assam Head Office Silchar Rongpur na silangtuna Arambam Chandramohan gi Voice of the Year haina mingthonba video album release tawbagi thoromama Rongpur Silchar da leiba kaisam luhong sanglen nagarang pangthokre Dr. Kunjalal Jendre mamna mifam apo duna pangthokiba thoromaduda isei bu pamjaba miyoi kyana thoromaduda sarukjaki release tawkiba isei sing adugi isei mayek ikiba singdi Sinam Ongbi Sanatombi Maisnam Biramani Moirengzam Dev Maibam Ongbi Gaumati amasung Mumu Luang na chingba asina chingbani aduga producer singdi Moirengzam Dev Sarojini Sharma Gauri Kumari Lai Heramani amadi Gaumati na chingbani isei sing asida Chandramohan ga loinana Pusparani ga duet sagmina basu yauri panbayai Arambam Chandramohan na isei gi lamda mahangna kathogliba kaya sibu ikai khomnaba uttuna Manipuri Sahitya Parishad Assam gi 62 suba chahi gi mifamda Sangit Ratna mana piduna ikai khomna ki basu laikhrabani Apoy pandoging asi Voice of the Year aina music video album taruk pag release taw base taruk mag loi fazai deiduga Pusparani ga duet tawraga sakmina ba video ani do adudi amti fazare adu mathamda punsigi lambi nungshi baina ama ahan artist ahan ahunga punna tawraga nambada ado ubada ai khanghaudana yenge da dum mitagi pita ba khanghaudre haidi mai masing tamba amadi mi begle de manga toning matho ma to bagi magi matam lete sida an habelete angang habelete si oja chandra mona magna sigi sahi matang sida manga thok ta asi manga masagi lete manung yo pangan energy puthok ta man honari base mai jamsi appreciate to je madi tawa da mayam bu tamdoge aduki mati classic oi aduki mati unique oi nuai haitai da akhoi da ngasi je ko je ahan oirari wakan da ko leiti ba ko amjaro ba art ne na masi je ko sidri ba ko to gini khalli ada ngasi gi oina yamba Ramam Chandramohan gi sei gi thogan cha ada ningjar padima yam kuire da ko ni yam kan na mateng pangkin da ngam da ba ada maru oina ko na ma lam leina base asin hi yam chaw wa factor ma hoi adu handak tahi amani ja ko naksin dar padagi kari gum khara taw si ha badagi yam se ko na support bijaraga paisa no di pidre ro wakal gi thona hai jaba tare ko ado pijaraga sumaina puthora pasi thamore ri yam nuai yam nusiba yam nuai ni ko ma hai ba tare ai gi pensi an ba sumaina pensi an da au pabon mana sei sako bisakwa ada mai video number ko to da padi
do ane phal khongta asmani video khara se to mo gi khongchat ani hum da torpa video tan pullaga ai am excited hoy ai na excited hoy se ai shuru ge na am na video ya am na de habi gi tara hai da am excited ado ru me am na dum jai yeng ba jai na ade na hai do ai wakhal da nuai je ai no wajar bo khon do to tasing nai shadan nuai phaude kaina matam sida akoina nahasu nate halora ba akoina si matam isei nuai adegi video number ek sat hokose haloi bagi kaya kana dai rabani ase hen phadaga da bunte adu dum heba da batai phadaba lai bidagi sa yauna wakhala masu khalle ai punchi gi memory amasu oina ba oina ai namne hedna competition tawdu sute ai gi live ki memory gi oina me oina ba oina ai khalle hare ka ai nam me amna yeng ba dai phade hai bus ai pasina ai phade ai hono gon mase mahi jan da gi te mahi jale hai ne khade Raja Bazar Development Block ki manung chana lairiba amata ngairaba Manipuri Medium School DNT High School Kamranga Kasar gi oja sing amadi mama mapa oiba sing gi apunma mifam ama ngarang pangthokre mifam da school asigi headmistress Anjali Singhana mifam apu oja Madhuchandra oja Malem Khomba ate oja sing amadi Thangjam Projen President Maifana chingba miyoi kyana sarukja ki mifamna school asigi mahiroi masing hantarakpagi matangda kopna khana nainaduna matau karamna mahiroi singbo hena phagalhangadagi haibagi matangda khanakhi lakliba summer vacation gi matamda Raja Bazar Development Block ki manungda leiriba Manipuri medium gi LP ME amadi high school gi oja sing amadi parents singa maifaga phaminagani haina Thangjam Projen na phongdokhi mifam asida parent humphumukna sarukja ki hairi Dima Hasaugi District Disaster Management Authority nangarang thokiba cherolamagi matungina oiragliba nongchingi phibam asigi cheksel thaurang lokotpo oina ngasi megi tang 38 Dima Hasaugi mahiloi sangsing khudingmak suti lauthokre adubo compartmental exam di makha chathagani hairi pawasina makha taraduna hai megi tang 30 gi numidang pung 9 dagina June gi tang 2 phauba Jatinga haranga zawlambida potpuba heavy gari sing chathok chasin tawdana bakhangan khre Laibak sin batungna pangthokadaba Islam dharma gi maruoiba thoram Idul Adha Assam dasu June gi tang 3 ta pangthoklagani Kendra gi Hilal Committee gi Assam gi President Maulana Fakhruddin Ahmed Kasimi amasung General Secretary Alhas Imad Hussein thokiba paw amada wapamasi phongdokibani Hilal Committee na Assam gi miyamda Idul Adha gi yaipa pawjel pikre Laibaga sigi ainga sa loisangna Manipur gi jila singda kharani asida akan manong chugani haina megi tang kunma panda thokki ba cheksil warol gi matungina Jiribam gi Deputy Commissioner Krishna Kumar na Jiribam District ki miyam da cheksil na leina na bak haikre nimit khudingi oiba radio amasung television gi paw singa loina na lainga ki maike degi piriba nongsing gi phibam gi cheksil warol sing kana basu haire thoganingda thodok thoktanaba yariba makai yumdagi mapan thoktanaba lenana angang sing amadi ahal oiraba sing cheksinna leinana ba hairi Jiribam gi oina tangai phadaba matengi damak screen da uliba mobile number sing asida paw phaunana ba hairi Jiribam gi Chingdong mayai lekai gi community hall da Imalu BLF Chingdong lekai na sinduna ahum suba general body gi mifam pangthokre mifamda Jila Parishad Jiribam gi chairperson Mutum Bina Chingdong lekai Jiribam gi president AS Binodini Jiribam Block Mission Management Unit Jiribam Borobekra CD Block ki district in charge Wahengbam Premchan MSCB Limited Jiribam Branch ki branch manager in charge Roshan Aimol Dibong GP ki chairman RK Nobinsana amadi Maira Club Chingdong lekai ki president K Komol Miteina mathang sitna chief guest president amadi guest of honor oina dais ta phamke Lising ani ga kunmari kunmanga chahi gi chaka sading puthokpa loinana mifamna ayaba piki mifamna Imalu BLF ki mathang chahi ahum pukadaba miyoi manga khanki president oina Mutum Bidamani amadi general secretary da Khomjinba Mimila bu yetnaba leitana khanki akhoi Imalu Chingdong lekai Dibong GP Jiribam Block City
इन कुमजा लिसिंग अनी का कुनिथोई की एप्रिल की तांग कुमाथोई का सेंग दिबा इमालुक ngasi ni imaluk sigi makada agency tarama thoi leire aduga imaluk sigi obi singa yamna chen da chomne yam waja dana sagi isi meeting dana member of agency amadi member of momdang la aga thamada punjara ba adugo ngasi di general body meeting sida agency tarama thoi sigi agency member loina la aga ngasi kenoki jiribam district sigi apagi jiribam parisat ki apagi chairperson madam mutumbina aduga dibong jp ki administrative committee ki ex pradhan haigadra chairman administrative committee dibong jp yamung nobin sana aduga club sigi amaira club ki president apagi konjamung common aduga blf sigi president ima sorokadong binodini na binodini smaina da secretary leader smaina obi mayang ga punmi naraga ngasigi AJG members sing umna magla aga smaina jain body meeting sida khona maru oina tawrisi campaign te agenda sahi ohum bharat pa president makhata ko singda sinaba obi change tawba the isi change tawnabagi the lo akhoi marakta financial inclusion loan phangdaba AJG bank credit linkage laitaba aduga CIF community investment phangriba AJG yaubra members loan phangriba adai adi mathatuda chindong laikai mayamna pasau hena haira khangnariba chindong laikai sigi oyeta pigi plastic one time use sigi sumai le handaba haiba sumba wakhalon sida thamaga ngasigi GB meeting sigi hena phajaba magun thopa toktopa amana akhoi vulnerable reduction fund VRF tana akhoi 1,50,000 sidagi akhoi OBC na tanaraga general body meeting sida AJG mayam ni mamang de AJG mayam singi aning ba pamba kana laijadraba hanne yenghibada magi ne haba kana laijadraba adugumba mokhoi tarukta ngamjaba kenona OBC general body meeting sina punna moi tarukta pasari kudon tamba asina simba sigi general body meeting sida pangthokpa aduga yam nungai ba mana apagi AJG si yaurokpadagi isada ahongba awonba lakpa aduga AJG members singna apenda ba mokoina phangjaba nungai ba mokoi experiencing success stories the impact of the AJG members after joining AJG yaurokpa matungda AJG members singna henarapa awaba nungai ba aduga AJG yaurokpa yaurokpa matungda moina hangiba kanaba sing ngasigi general body meeting sida thanganba aduga AJG members sing share tawba asina sing ngasigi maru oiba sigi kanoni wahan tho ngasigi maru oiba pandam ni haiba thamjage Assam University na silchar amasung difu campus ta lising aniga kunmanga kuntaruk chahi asigi tongan ba postgraduate diploma amasung certificate course singi mingchana na bagidamak online da darkas kaukre masigi damak Assam University gi samart portal gi kuthang da online da mingchana na bahairi candidate amana course ani phawba darkas thajin bayai PG program singi damak marwaina CUET PG score singi matungina khangani Assam University na PG program singda makoigi affiliated college singdagi graduate tarokpa miyoi singi damak chada yangkai khaktuna thamgani hairi akupa marol gi damak university gi website www.aus.ac.in da phangliba admission prospectus lisingani ga kunmanga kuntaruk yengna ba hairi panba yai online da darkas pisin bagi aroi banumit jungi tang kunmanga ni Supreme Court na NEET PG lising ani ga kunmanga gi parikha si shift amakakta da pangthokhanaba Kendra Sarkar da khangankre masigi matung ina National Board of Examination NBE da lagliba jungi tang taramanga da pangthokadoriba NEET PG lising ani ga kunmanga parikha si shift ani thokpagi mahutta shift amakakta da pangthoknaba lokapam thokpa thabak lokhanaba khangankre Energy Healing Center Rongpoda computer gi matengna anoba madi ariba anaba singbo computer gi matengna layong khangdoktuna layang ba hausare computer gi matengna makal makhagi anaba singi report lokthokuna haksangi awata machal kaya menkhanana ba amadi supplement piduna naturopathy amadi magnetotherapy na layang bajaragani
Maruaina nupigi laina sing I watpa angang khawgi laina angang oidaba nupa singi phanbi sonbagi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chingba gi laina sine chingba layang da yarakani loinana matam sangna hu chemba hidak charakpadagi side effect amadi ida hu chemba toxin leirakpa I watpagi anaba koktanaba amadi steam bath ki kudong saba leijare silchar rongpur part 2 stone crusher manakta leiriba energy healing center da ngasimak lengsin birabu mangjongna appointment ki damak mobile number 9395-732-456 number asida call to birakna bakhanganjari Nungairaba pau yoga acupressure amadi physiotherapy gi matengna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengana bagi tamak ngasimak lengsin biragu senior consultant yoga acupressure and physiotherapy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Cachar Assam Nomaizing natabada numit kudingi ayuki pung mapandagi numitangi pung teret phoba layengzari mobile number 8638078821 hairiba number asida layengba lakpagi mangoinana appointment book tobinaba khanganjari Khanganja ma Lakhipur West Bazar gi PHC manakta leiriba healthcare pharmacy da makhal makha ana layengi damak maming leiraba doctor ke ana layeng dori arthritis paralysis diabetes prostate ki problem kidney da nung leiba amadi liver chawthokpana singbagi damakta Dr. N Ranjit Singh MBBS DMB DSC na sagolsen khudingi nungthil gi pung amadagina numidang wairam pung taruk phawba layeng dori aduga diabetes ki lamda thoidokna khang hairaba general physician Dr. Rohit Tika MBBS MD na Jumsa kaisa khudingi nungthil gi pung ani dagi numidang wairam pung taruk phawba layeng dori adomgi kudong chaba matungina mobile number 9612167161 number asida mangjongna na booking tobina naba Lakhipur West Bazar gi PHC manakta leiriba healthcare pharmacy gi maigi dagi khangalakli Lakhipur online channel asibu yengbiriba singna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu Aroibada maroiba pau amukhanna Assam gi mafam da nongmanini asida nong kanna chubana mara moiraga miyam gi punsida akaiba pire jila 13 da red alert lauthokre Arambam Chandramohan gi Voice of the Year haina mingthonba video album release tawkre Islam dharma gi maroiba thoram Idul Azha Assam da su June gi tang 3 ta pangthoklagani Jiribam gi Imalu BLF na ahum suba general body gi mifam pangthokre amasung Supreme Court na NEET PG lising aniga kunmanga gi parikha shift amakhakta da pangthokna bakhangankre Lakhipur online YouTube channel gi pau sandok chaba ngasigi oinadi matang asida loijare